Hauzi Pawgi Maroiba Pawda, Laibak Irang Hohalwesi Harabadi, CAB Karimata Sohalwe Haina, Langagna, Aibo in a Pio Haina Katel Kambisina demand of Cray. Kurumjari, ISTV Manipuri Pawmi, Tabir Pupunama Putaram Oxari, Hauzi Paw Sandon Pizari. CAB Mayokta, Quaraman Kaitel, Tong Londona, Wakan Mipam Chakre, Lebak Irang Hohalwesi Harabadi, CAB Karimata Sohalwe Haina, Langagna, Aibo in a Pio Haina Katel Kambisina demand of Cray. Nasino Alam Didagi, Hoduna Katel Pambilu Sing Bisina, Quaraman Kaitel, da Port Yuan Ba Madi, Taraba Sing Ting Duna Katel Faman Kide. Quaraman Kaitel, Pona Kaitel, Amadi, Tangal Kaitel, Tong Lonki. Mangjong na pau khong da badagi arapadagi laktuna potyon bising amadi khwairaman kaitel da tharam na balakpa masing yam laba pofam pham bising amadi khwairaman kaitel ge pofam pham bising gi marakta chinda pawdana bakhara su thokhi police na pam da thokdok thoktana bagi damak akan ma mawong da section thawrang lakhatki ayukta gi hongna khwairaman kaitel ani gi mayai lambi thingjinduna wakan mifam chachaki saruk yakibi kaitel phambi luchingbi thinguzam ongbi ranina Laibak Miam na CAB gi mayokta ihau hauribasi lamdam sigi yelhong missing bill asna pass torok pada mutki gadra haibagi chingna balebadagi hobani ihau asida irang yamna pamba mana uhanba si laibak tibani miam gi ihau ration hansi ing tappa lamdam ama ohensi harabadi party ki khenna balaitana politicians singna miam da thajaba pigadabani lenga Paibi Singasu Bill Asna Pastor Pada Karimata Soholo Habagi Tazaba Aibo in a Pigadabani Natrabadi Laibaki Azawa Irang Torakpayai Haiki. State Kudimaki Assam, Arunachal Pradesh, Mizoram, Tripura, Kudimaki government Yana, Sumba, central government passed over citizen amendment bill in Mayoka. Loinbak upon boy in a Prajasinga, Mato in a Sanction Neva, Duka Kogilam Sigina, a Kogi Pali, Sakasina, Hyper Bill Passo Matamda, a Koy the Karita Soy, Kamita Soy in a Hyba, Aduka Masi, Miam Horkomatamda, Miam Jam, Irang Bamba, Lebak, Irang Chagapadu in a Tahanba. Sinamara, when a government decided when Hyzen is here, Adana, opposition ruling Haidana, Miam the Horiba, Miam. Apama Tony Miambuya, Penabidamta, Miamgi, the Mata Seba, Tony and the Songtopiriba, ruling operation, Amata Tidana, Kaidana, Pulap Amatona, Leminarga, Miamgi Apama say, the view Hydra Kokoming site as a Hizadi, Aduka Loinana, but the government, Masi citizen and member, they pass on Matamda, I call Manipur, kind of so I have a say, government kiss I think do some Tana, kind of so I have a door, Miam Nong Tazaba, Ibam Tang Pibidana, Miam the Masi, kind of so I build a pass on Matamda, I call Manipur, Karumba, so Pamta Hello, Habigi. Guarantee matang pipira gadi. Ako nga si Irang hulmi mayam siya. Ako loimbak. Ako yung natamna ako shanti win nila siya. Madonna tegoy di. Masih biljang doktor bawa. Ako lebak mayam ko pun amatoy na. Hay bukong jang hanbalay tanah sangjen. MSU MSF Desam KSA Suk amasung AMS na BYCY Yairipo Bamalekay amadi Yairipo Kachalgi imasing kusamaduna Citizenship Amendment Bill buyaning da bafongdokuna Yairipo Kachalda Prime Minister amadi Union Home Minister gi ifizi mai thakre Manipur College ke Mahiri Singnasu Citizenship Amendment Bill bu yaning da bafongdoktuna Prime Minister amadi Union Home Minister gi ifizi mai thakre Manipur College ke Student Union ge hanagi General Secretary Akoizam Directona Bill asi Rajya Sabha da pass tawba yaroi haiki Hauji pangfuliba Rajya Sabha mi fammasida lakliwa tarikta ni thoida puthokuna supplementary ama oina Citizenship Amendment Bill asi pass tawgani haina haribasi Manipur amadi akhoi North East ki oina अखोगी पास तो यारोय अमदी येलो मिसी मुत्पा यारोय हायना अखो यारिंग फोन तो नंगसिगी अखो इफिसी मै थाजबनी अमदी मैरोय खुनाइना अमदी मणिपुर की सीएसओ के आना मखातान संसिलब खोंजंग खुदिंगदा सरुक यागिनी है Nakal amarom da bill asibu yaning da bafongdoktuna All Manipur Art and Culture Student Union na ngasi konung mamangda wakan mifam chachakre Khagempali Hudrom Lekai Youths and Social Club amadi lamdam adongi maira pai bisingasu Citizenship Amendment Bill gi mayokta wakan mifam chathakre Thawbal Hau Khadalaiba MS Global Academy gi Oza Singh amadi Mahiri Singasu Citizenship Amendment Bill bu yaning da bafongdoktuna khongchara machakre People's Alliance Manipurna Citizenship Amendment Bill gi mayokta People's Convention ama ngasi Imphal gi GM Hall da pangchokre convention aduda Manipur University Teachers Association gi General Secretary Professor Lisam Sanju Kumar Assistant Professor Dr. Naurem Sanatomba
All Manipur Lawyers Union Manipur Chapter gi President Advocate Uyam Tomcha amadi Alliance asigi thaupuba miyoi kayana saruyaki. Citizenship Amendment Bill bu yaning taba phongdoktuna amadi Nagagi Warishin Lok Sabha Mikhal Mamangda loisillu haiba demand tawduna February gi tang 13 gi ayupung 3 tagi nungtil pung 3 fawba Nagaland ban kaukre. Tongan civil society organization sing na punduna semba Nagaland Gaon Bura Federation sinduna Kohima da ngarang miyam gi oiba khongchat ama chatlaba matungda ban gi khongjang asi jangsilani haina laukthokibani. We reject CAB! We reject CAB! We reject CAB! No solution! No election! No solution! No election! No solution! No election! We want solution before election! State Kala Academy Awardee Tokso Mani Masana Lekidabagi Mapalak Subaning Sing Thauram Ngase Imphal Iski Manung Chaneleriba Nungsikol Park the Pangtokre Miyamna Lekidabigi Mapamda Leishu Katuna Ikai Kunaba Utki More Commando na Nifum de Shuba Sam Rifles Colonina More Kaichelda Achat Ok Sing Sek Tobada KCP Noyon Group Ki Mini Haiba Muhammad Tas Ujin Koba More Wat number Manga Degi Miyoi Ama Fari Haidi National Federation of Information Commission in India New Delhi gi sponsor makada Manipur Information Commission amadi Royal Academy of Law inam gapun khusan maduna Right to Information Act lisingani manga gi matangda awareness program ama ngasi Royal Academy of Law inam gi seminar hold pangthokre thoromaduda State Information Commissioner Dr. S. Ibosa Royal Academy of Law inam gi principal I. Jogesor lecturer and Mina Devi yauna miyoi kayana sarugyaki Road Safety Week ki manung channa District Transport Office Thawalna Institute of Driver Training Research Center Thawal Branch United Motors Kaksing Ravi Driving School Kaksing Motors Royal Enfield Gusan Maduna Sacharakba campaign ki saruk ama oina Palendegi More Fawa car kunna saruk yaba rally ama chakre SSA amadi Ramsagi Oza Singna Makogi demand Tauduna Tabak Lepagi Kongjang Junction Kibadagi Lamding Higher Secondary School gi Mahiroi Singh Larik Ningtina Tamba Fangribasi Fanghan Biyu Haina Mahiroi Singna Human Chain Semduna Kongjang Junction Kre Lengak amadi Oza Singhi Marakta Yashinaba Puraktuna Mahiroi Singh Larik Ningtina Tamba Fanghan Biyu Haina Mahiroi Amana Fongdorakli School Lamding Higher Secondary School Oza Singh strike tawgi maram oiduna ikoi class intina tawa phangdre maram asina strike tawgibo Oza Singh aduga sarkar mineng changbiduna ikoi gi chachibo Oza Singh thabirakuna ikoi bu class intina tawa phanganbiu haiduna ina media gi thongda haina CAB Congress ki matamda ing isinga samapan yang khaimanga da pass torambani hauji putholiba bill asi nongna amend tawa bill ni bill asi ki matangda government ka miyamga mot khena balaite haina Manipur lenga ki wangang loisu oriba moirang kendagi MLA P Sarasandana phongdokre wafam asi tokthong daleba Bhuvan Technical and Skill Development Private Limited ki training phanglaba mahiroi yangkhai mapalamda thabak tawnaba ki damak lamtha kibaga mailenena mangna phongdokibani Private Limited asigi chairman Naurem Nabasandrana Naha Singh asi PM KVY gi makhada construction work ki tongan ba film marida training piraba matungda Punjab Gurgaon amadi Shillong da thabak tawnabagi damak ayaba pirakpadagi ngasi lamthabani haiki P Sarasandrana bill asigi matangda miyamna chingnari basi achumba wafamni tasengbadi bill asi Indiana ningtamnaba matungda ikuidana yumthangnaba lebak singda otpi nebiba sing changjafam pinaba pass tawkiba bill ni Nongna amuk samdokpa asida Manipur amadi awang nupok lamdam yahondanaba lenga ki achetpa firep lay miyam gi apamagi matung ina lengangna chatkani haiki For example Hindu bo hairesu Jain bo hairesu Christians bo hairesu Bangladesh da laikiba Pakistan da laikiba adumba adagi Myanmar da laikiba sumba singa se bapa madu da laibagi difficulty lakpa masung government singa aduna makhoi gi interest protect to banga maktaba matamda life se threatening oira adana makhoi gi life ta hingbangam da bagi awa basi thengraba matamadu da ekoi masagi oiba original India gi lamasida ekoi hanbana phare sakhibana phare adana illegal oiba mong da boirasu natraga compulsion ama khakna makhoi se drive to rer kanda
India की लमदा लेखिबा अदु ममियोई सिंगदो मकोई सिंगदो over a period of time मकोई से कोई voter ओहनबा कोई citizen ओहनबा कानबा पीबा हाइबो पांडमदो मरुदा मतमरुदा 1955 तक कांग्रेस ने सेमबा आइननी हौजिक लेरिबा मयामगी सेंटिमेंट मयामगी इमोशंस मयामना पांबा पांदबा तौरिबा मयाम से कोई रेस्पेक्ट तो बताबने अदुनि चीफ मिनिस्टर ना ngasi BJP na लीड तौबा मणिपुर की गवर्नमेंट असिदा चीफ मिनिस्टर ना फजना हाइग्रिबा से प्रजा ना पामद्रबदी फाबा अमसुंग फटबा हाइबा पोर्टसिगी पुनमक से नाथैरमले कांदा प्रजा की अपामर तौबा ताबनी बिकॉज दिस इज डेमोक्रेसी अदुगा लेरिबा गवर्नमेंट असिसु प्रजा सिंगना मखोई सिंगसि नकोई नथौ तौरो हेदना मागी मागी मिहुत ओइना केंद्र होम फुसदे थारकपनिना प्रजा की अपामबगी मायोक्ता एकोई कैदोंगैदा सुलेपोय हाइबा पोर्ट से चीफ मिनिस्टर ने स्टेन से याम क्लियरली एकोई प्रजा सिंगदा थमग्रबनी Catholic Mission School singi mahairoi thindok chinjin tawriba school van driver singda lalhawlup amana aki akhang pibadagi mahairoi singda khudong sadba kaya mayoknari basi Catholic Educational Society gi authority ga yasinaba puraktuna mahairoi sing hanagumna mahi masing tamba phanghanbiyu haina Catholic School Local Guardian Association thadorakpa cherol amana khangalagle hauze pawgi marakta natenba bregam tang lozari Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiyu Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores anina miyam gi seva pijari miyam service vertical sing asigi khudong chaw logi ngasi lengchin biroksi mobile furniture cooperative near Ufal Quarters with the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Matram. Lagliba February ki tang Nepal irai numi National Deworming Day numita sahi amadagi tara mapal fawda laiba ngang kudingma til laitana bahida deworming tablet lem na pijagani school da ming chandaba mati school ka da angang singdi anganwadi center singda hidak pijabada yawbi gadabani February ki tang Nepal da hidak pijabada chithau ba ngang singi damakta lagliba February ki tang tara mari da hidak pijagani til laitaba masamau phaba angang singna thanba Bharat ama ohelasi Honda car ki mamal February ki tang amadi hengale adubu sangai Honda da February ki tang tara fawda booking tobi ki ba customer singda ariba mamal da car sing yon jagani customer sing ki damakta lupa lising tara mapan ki lupa lakh amal lising kun mga fawba ki discount su pijari Honda car sing asi Japan ki multinational company na sabani anoba technology amadi safety feature kya yauri अथुबा मतमदा गाड़ी एयरपोर्ट रोड ता लेबा संगाई होंदा दा लाकबियो अमसुंग खुदोंग चाबसिंग सि लौबियो The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities. All of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Manipur ki ahanba 24/7 lamjingba capna miyam gi sebada leizari Manipur ki district sing amadi mapal lam sing da chananabagi book tobiu luhongbagi akhanaba discount su pizari contact tobirau 1800102759 amadi 8794613154 Notice the ahanba in the National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makada Financial Institute amo in sakhangraba Pradhan Mantri Awas Yojana Housing for all mission ki makada subsidized loan pibada mangzil thariba Panchoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hom doyang duk jare miyam financial facilities sing lobi na baning sing jare Panchoibi Housing Finance Company Limited and its subsidiary group of companies
Wabiraganu yumda anabak seba tawbinabaginamak wabiraganu. Medillion Home Healthcare Service Manipurna adomgi mateng pangjari 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupa marunggidamak Medillion Home Healthcare Service Manipur near Jennings Hospital, making healthcare accessible and affordable. Break matung taram na mo oksari makatawa pauda. Thobal kiam sifai mamang lekai mapada ngasi ayu pung 13 minit tararom chatpa matamda nung amadi yot puduna lakpa tata gari ama mathanda accident thokpadagi soktuna hospital dalai kanakre. Ohoba mioi singna phongdorokpagi matung ina gari adu steering fail oibadagi accident adu thokiba mali hairi. Mori commando na sakiba tang nipanda thibo humbagi tabak chatabada nongmai maruga konana nongmai ama fangle. Commando ki additional SP Robinson luchingma kangbu amana tang nipan gi numidang waram pung taruk lom taba matamda Indo Myanmar border pillar humbura mapan gi mayada patrolling satlingaida singna ningai oiba mowong da mioi ama sunrise ground manakta thengnaki. Commando sing adu ubada mioi adu chenana bhonaki. Commando sing aduna tanabada sakhangdaba mioi aduna khaw ama hundoklamlaga Myanmar rom da Jensen ki hairi. Khaw aduda M series ki A1 rifle ama amadi kapa yariba maru humbura fangle hairi. Rajya Sabha ki MP Bhavanandana Model Gram Panchayat oin lauktokraba Takhel Gram Panchayat ta miyeng changnaba PWD da thakiba haija serol ikai khumnadre haina Takhel Gram Panchayat ki pradhan Moirangthem Ningthem na phongdorakle. Takhel da paumisang unabada Ningthem na makataraduna Department punamang na thabak to onthokrabasu PWD na di ngasi phawba pakhum pirakri haina makatana phongdorakle. Ai samak aduga MP aduga khoigi Imphal East ki DC hariba mioi ahumjina sign tawraga department khudimakta lambi ji phatre adu awatpa mayam ji mateng pangbiu haiba matamda ngasi bauda PWD department gi ngasi bauda hariba modern village one garba mafam jida kanamru laktana hariba awatpa ji yengjan bidaba atopa department jing fishery department lakpidana aduga adagi horticulture aduga forest mayam lakpidana kari awatpa aikoina thagat chagiba mayam jingadu aikoi yengbigi adu maktaja akoina nungaijai aduna mari lainaba department sing amadi akoigi MLA singna akoigi lairiba lamdam sibu aikoi lambi thong asi kaya thawoi bidabase masi kaya nuaijade. Loktak Pat pu kupna monitor tawnaba surveillance camera tower ama thangagi sawba jingthakta thamlagani. Loktak Pat kananaba amadi Loktak Pat ki akoibagi saktam ngaktuna thamnaba angamba thakta honagani haina nongna LDA gi chairman oiraba MLA Susil Drona ngarang Loktak Pat ki akoibagi pim yangchinbagi khongchata phongdokre. Khongchadada LDA gi SEA Kumarjit yauna mari leinaba official singsu saruyaki. Mangna makatana haikibada Chief Minister ki poktak matung ina lengak asina pamliba thabak sing chapchana paikhatnaba honagani LDA gi machine sing thamnaba hauzik 13 suba Gorkha rifle na project canal gi palom thangba sarukta leiriba asi atopa mafamda hongdok hananaba honaragani lengak na paikhalakba thabak thoram singda miyamna mateng pangbiu haiki gongi khoi workset haibutari oi matamama Manipur gi law and order situation phatringai mamangda Hanai Mamangi Sarkagi Mamangda, Akoi Masi Army the Pibiram Mani, Moina Ado, Hujikti, Masigi areas, Amo Hoi Hanna, Loksulaga Hogi Workset Oina, Adoga Hogi messaging, Adida Pati Tolaga, Madrida Hoi, Sem Navagi plan, Jima Hoi the Taure, Adana Masi Yam Atu Matamda, Hoina, Army Sings Hoi shifting Tokinaba, Chema, Maru in the Chema Irani, and Hosi Hamba priority Oina, Hosi Ladiba, Loktak Patki. Mayai the Liberiba Karang Amsung, Lady Bakuna Siga Pound Nova, Lady Mando Viriba say within weeks Simanung the Hoi Swedena, Pound Nova Hoi Masima Hoi Silani. Zenis Mind Take Mid Brain Activation da Mai Paglaba Mahire Singh Okpa website Hangdokpa Amade Dermatoglyphics Multiple Intelligence Test Hangdokpa gi Thauram ngasi lamyan masanglen da pangchokre Thauramada Education Minister Desh Radishyam MLA Nahakpam Indrajit Amade Social Scientist Dr. Dhanabir Raishram na maroiba miyoising oina saruyaki Tharonggi saruk amo oina mai paklaba mahiroi singda kudol pibaga loinana mit punsilaga miyam maraktagi mi amagi pibam hairaga khandokpa machu haihenba amade lairik pahanbana singba tawba ngambasing utki MLA Indrajit na mahiroi singi tawba ngambasing ubada agapo phongdoki Minister Radishyam na
ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯄꯨꯊꯣꯛꯄ ꯉꯝꯍꯟꯒꯗꯕ ꯇꯦꯛꯅꯤꯛ ꯀꯌꯥ ꯇꯝꯕꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯈꯤ 미국의 바퀴나 아코이 학장시디 파나비다먹다 학장시 파갈라나비다먹다디 파자나비다먹다 to make our body beautiful 아코이 까리까리 타고 아용 안타로 워킹 셀랑마니 사바이 진짜 컨트롤 타롱마니 cosmetic mayam sinnaramgani ari aerobic exercise taurangmani beautician kaurangmani cream atang ma MOA gi adi Mary Kay gi akhoi sinnaramgani to make our body beautiful but body sidi akhoi as we grow old ahal lorakun matung ina body sidi adum khoijillakani phala oiba sondarakani yeng phajaroiba mind di ahal oira kuira ka phajaba adum hengale kan hengale adu how much time do we spend akhoi nongwai manungda hapta mai manungda tha mai manungda sahi manungda punsi sida akhoi gi mind si phaja nabi damta pha nabi damta matam kya kai thoke haibise mind gi exercise tawba kari leigi is mayam khanbiyo ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯍꯟꯅ ꯄꯤꯖꯔꯤ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯧꯍꯜꯂꯣꯏꯁꯤ ꯍꯥꯏꯔꯕꯗꯤ CABꯅ ꯀꯔꯤꯃꯠꯇ ꯁꯣꯛꯍꯜꯂꯣꯏ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯑꯏꯕ ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯅ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ISTVꯅ ꯄꯤꯖꯔꯤꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ